Pumnamapu mangang movie review na taramna oksari. Ngasi mayangi mafamda amuk puduna laksari ba film asigi maming Mrs. Chatterjee vs Norway. Film asi 2023 ki March ki tang 37 release tawkhibani. Film asi mama amana macha amagidamag kadai fawwa tawba ngami haina utlibla adugumlaba Bollywood movie amani. Film asi 2011 da Aniruddha Bhattacharya amadi Sagarika Chakarbori anigi machabu Norwegian authorities singna moidagi laukhiba asengba wari duda inspire tawraga puthokpa film amani. Film asina fangkhiba rating singdi Imdb da 10 gi manungda 7.3, Google users na 94% gi like piri, aduga Rotten Tomatoes ki oina yamna nemba rating fangi haibadi 13% khakki fresh rating fangi. Film asigi director Ashima Chibber, producer na Nikkhil Advani, Madhu Zee Bhojwani, Monisha Advani, amadi Shahroz Ali Khan. Film asi nambada sangkiba senfam na Crore kumafan, aduga box office collection na Crore kuntha tarukka lag yangkai humduini hairi. Film asi da saktam langniba singdi Debika Chatterjee gi saktam da Rani Mukerji, Debika gi mapuroiba Aniruddha gi saktam da Anirban Bhattacharya, lawyer Daniel Singh Ciupek gi saktam da Sarbh. Film asigi ahoba sin maktada ulibasi Norway gi Stavanger hairiba mafam adudani. Mafam sida laiba yum amada nupi ani khak harauna changlakpadu ulli, aduga thangnaba mikupta hojik ukhiba nupi ani duga atopa nupi amagana angang ama puduna chenthorapadu ulli. Maduda tungda susi haina kauduna nupi ama chenthoraki, aduga magi maningda nupa ama su inaraktuna ngaikho haina kanna lauri. Sida thorakliba nupi asigi maming Debika Chatterjee, aduga nupa asina magi mapuroiba Aniruddha. Debika adu nupi sing adugi gari da chenchinduna Matilda susi haina kawi, adubu gari adu thong hangdoraktabi thauduna chatli. Debika su gari du yanduna tongni, mamai thangda upai leita gari adudagi tharo olaga tahaure. Debika gari maning duda susi haina kauduna kanna amuk tanarai. Sum tanarakpada Debika Chatterjee du tusilami. Sigi matung sin asi hojiki thaudo adu thoktringai gi pung kun mari gi mamang amu hangatuna ulai. Debika macha apikpadu tumba sumlingai nongan khirami. Aduga mathangi numita nupi ani khak lakpadu Debika na seba tawrami. Sida lakliba nupi ani asigi maming Matilda amadi Shia kawi. Tanja adura Debika gi mapuroiba Aniruddha du thoraktuna macha ningai tawbadu laknaraga hairai. Debika ai gas station dagi karigumba khara oina charubana phadoira. Maduda Debika na cha sida leire aina breakfast su semlabani. Aniruddha du breakfast su chana ba phamtherai. Aduga Debika na Shia amadi Matilda ga su breakfast su punna chana ba kausilami. Tawriba mawongdu munna yenglaga Matilda na diary amada karino khara isilami. Debika na makhutna lafoiga sangonga nai khairaga magi makhutuna machanupa supta inbadusu Shia ga Matilda ga munna yenglami. Aniruddha na Debika da samasna oina innaba hairami, adubu Debika na suptu samas sijanaraga saba pamdabani haina khumai. Amakasu Aniruddha na machanupa suptu samasna innaba hairakpada Debika na amukta gyanta na sajakhijanu natrabadi mahak soidana sararoi hairai. Tanja duda anga apikpa susi du kablakpadagi Debika na machanupa suptu Aniruddha chanabadu khara inbiyu hairamni. Aniruddha na machanupa suppu sama sijanaraga innaba honabada chaw haiba yadre. Aniruddha du thabak chanaba sem sarakpada Debika na kainomta haige tawbada kon hairo hairaga thokhirami. Debika su kauduna amu inarai, aduda Aniruddha na hairai aina nangonda hanjin haikrabaduni thabak chalamdaida maningdagi sumaina koikau kaubasi aiha thabak mangol oidi haina. Debika na amu hoi ai soigre ado moina mafam sida laklibase tha mari shure kayam koina lakhigani. Sida moi hairibasi Shia hoibuni. Aniruddha na ai su khangde belfred na yung khudimang loina check tawribani. Ai khoina Norway sida leiba pamlabadi moigi rules sing asi ngangna chatpa tabani. Aduda Debika na amu mi amada koyeng yengsinbasibo karamba rules no. Aniruddha na nangna leifam thokpado adum layu asi hairamlaga Aniruddha du gari thauduna muchat khre. Debika na imung sangge haina maning on thorakpada Shia ga Matilda ga su thorai. Aduda Shia na hayeng asi final review oina mohoi lakhigani hairai.
Debika na amu Susi se hida kapudagi ahing ani shure tumdaba aduna mathang hapta da oina unarasi aduda siana amu harai adubu also dagi senior officer ama lagle nang aikhoi bu thajo hayeng asina aroiba numi soiden oiragani aina wasaktuna hairi basini Matangi sinda Debika du machanupa suppu Stebenzer da leiba kindergarten da thilai magi apiko machanupi Susi su yaurai ma ubada mahir ko bi nupi amana machanupa gi project ki saba u adu kadai no hanglakpada Debika na yumda kawraga hondokla me harai nakal amadana kindergarten adu da thabak tauba nupi ahum leptuna leiri nupi ahum dui manungdagi amana harai Debika Chatterjee na u adu puraktre adudagi ahum dui manungdagi khara ahal oiba aduna Debika gi manakta changsinkhre Debika na macha gi khajaida makhoi gi chanabi gi matung ina amuba chandan gumba ama khunna nambirami adu ubada ngasagi nupi sing adu ngakpa phawrami Debika gi manakta changlakpa nupi aduna udi kadai hain hanglai aduda Debika na sorry madam ai yumda kawduna thanamle hayeng asi soidana purake adudagi nupi aduna nangi nasa asi kamdauna u pambi gi part sing adugi maramda kamdauna tamba yagani maduda Debika na handak thingak piro aiha mathang soidana ba honaraki haina khumbai mathangi sinda ulaglibasi Norway gi well amadani mafamduda thabak tawriba worker kharaga wari saringai Aniruddha da Debika na call tawrai Debika na Oslo dagi senior officer ama lakani aduna hayeng thabak suti lobiro hairaklami tanja aduda worker amana Aniruddha da hairai officer sing adu laklabra Debika na wafam pumba Nandini da hairakle sida changna liba nupa asi Nandini gi nupa ani Aniruddha du karisu khumde nupa aduna mu makha tarai Debika na haibada aroiba review du loiradi khara safaragani hairai Aniruddha du mangak nomlaga hayengi thabak sing asidi nang khara yengsilo hairamlaga amuk thokre matangi sinda ulaglibasi Debika gi yumdani hujik sia amadi Matilda ga loinana Oslo dagi senior officer du yauna lai Aniruddha na makhoibu Norway gi marol da nganglaga phajana welcome tawrami asida yaroliba officer asigi maming na Alice Ramsford imung changlakpada Debika su makhoibu ngaiduna leirami lagliba makhoi ahum duga Aniruddha ga wari saba horai siana hairai aikhoina noigi nasa sing ase Norway sida leiriba khodong saba sing asi phanganba pami maduda Aniruddha na makhoi su pami hairai Alice na Aniruddha gi ayaba lauraga wahang khara hangba amu horai nangna yumsigi oiba thabak haibadi chak thongba yumgi sengdo khotokba amata yaudi hai si ta sengna chumlabra maduda Aniruddha na ik-a tawraga hairai ma'am asengbadi aina yumsigi damak sel tan bani aduga mana yumsigi thabak sing ningsin bani adu masida problem leibra Alice na amu thabak mayam si tawbada nangi nupidi karisu tawdabra Aniruddha na nofet tawraga hoi karisu tawde ado Debika na khoida kari hairai tanjadura Debika du cha puduna changlakpadagi wari sab lepi Aniruddha na Debika da onsinduna nupi sing adu khangdanaba Hindi da hairai nangna moida aigi maramda complain tawbra aduda Debika na tawdi hairai adudagi Matilda na nangna haibada nangi nupana nangi mateng karisu pangdi haikibadai aduda Debika na ai karisu haikidena Aniruddha na Hindi da mu Debika da onsintuna hairai nang moyasi kanano khangbra aduda Debika na ai moida karisu haikide haina Hindi da aduma khumai maduda nupi amana kari problem leire hangakpada karisu leiti haina Debika ga Aniruddha ga punna khumlai tanjadura Matilda na yengo Mr. Chatterjee haina hairakpada Aniruddha du yam thuba call ama lae minute ani da lawgi hairaga hagat khre susi du amuk kapak paduda Debika du macha du lokhalaga themi tanjadu da Matilda na Aniruddha du kaurau senior officer si kindergarten da amuk chatlaga Oslo da mu chatkigadabani hairai adudagi Debika na Aniruddha bu kaurami adu Matilda na chatlaga oina kauruso susibu piramu hairai asumna Debika na susibu Matilda da piramlaga Aniruddha kauba chatkre Debika du Aniruddha gi nakta changlai makhoi ani Hindi da oina wari sarami Debika na kaidaurage hairai aduda Aniruddha na nangna pamni basi aina chak thongbadura Debika na ai moida adu haikide aina moida haiba haibabu nangna mapan tholaga sen tali aduga aina yumsigi akupa ta yengi sikhakni haiba lao moigi nakta Aniruddha na mu nangna moida ai asi yumgi thabak tawi natraga tawde haikibra sengna khummu Debika na moina lana lobani aina haibadi nangna sel tan ba chatle
aina yumsigi thabak-sing tawri haibatani. Aniruddhana amu nang aise nupigi phijol ga setpadu pamira. Debikana karino nang hairebadu amaga mateng pangnaba kari ekaiba leirage. Aduda masida aikhoi anina khanaribasi karigi. Biswasu Nandini gi mateng adum pangni. Nandini palakpaduda Aniruddhana karigi Nandini ga pau phaunarino. Aina moiga pau phaunanu haiba natra. Tanjadura nupi sing aduna susibu puduna satkibadu Debikana thongnawdagi urai. Debikana mang thaduna Aniruddha makhoi ani mapanda kan chenthorai. Debika du machabu kanna tanarakpada tusille. Aniruddhana gari da kakhalaknaba hairami. Adudagi gari du thauduna nupi sing aduna thaukiba gari edu inarai. Adubu makhoina supna tamniba kindergarten du yorokpadadi supsu nupi sing aduna punaba sem saba loiramle. Aniruddha makhoi ani sange tawbudusu security na thattuna thamkhre. Asumna supka susiga du puduna satkre. Debika du khanghaudana lektharai. Matang ulagliba mafam asi kindergarten infirmary room dani. Debika du wakhal lai. Valfred ki official ani lai. Ani di manungda Harman Mehta haiba Belfred ta Hindi translator oiba Indian origin nupa amasu yaurai. Mehta na Hindi londa Aniruddha da moigi masasing adu moigi custody da leire haraklami. Maduda Debika na pakatna custody haina masinda soli. Maduda Mehta na karisu waganu hairai. Debika na amu magi masasing da tawribasi karinu haina amu hairai. Mehta na makha amuk tarai. Aikhoina hapta tara changna yengsilakpa amadi ngasi psychologist yauraga tawba meeting dugi matung inna wari ama laure. Madudi nakhoina noigi nasasing asi phajana yengsinba ngamdre. Aniruddhana karino hairibasi sibu oithokpa yabra haina hairai. Debika na amu kaino noina hairibasi aigi isasu aina mabu pithaklibani aduga supsu aina cha inba nattana chadribani. Piglibi isa adubu karigidama mama aingondagi mungadawribano. Debika du Aniruddha da monsillaga kaigumba khara hayu hairami. Mehta ga langminnariba nupa aduna Norwegian marolda amu hairai. Pumnamaksi committee gi hearing manungda oina khanarasi matamdu yodri fawbadi angangsingdu aikhoigi custody da thamlagani. Asi haramlaga nupa adu thokre. Mehta na makha amuk tarai. Committee gi hearing gi matamdu yodri fawbadi angangsingdu aikhoigi custody da leiduna khwaidagi faba professional treatment pigani. Mehta gi waduda Debika du hiplambadagi saungna hawgatlaga hairai. Karino professional treatment haibadi noina haiba khudingma aikhoi loina tawge chambiduna aigi isasingdu pibiyu. Aniruddhana Mehta bu puduna kadudagi thorai. Aduga ngasai Mehta ga punna lakpa nupa aduga makhoi hum punna wari sari. Nupa aduna Sunil Kapoor ge visiting card ama pirai. Aduga case asigi matangda noigi ukil oigani hairai. Somda Debika du phone da Belfred office ki location du koiti thiraga lai. Adubu security amana hujikti thong lon khre hairai. Debika na magi masasing adu manungda laigre hairai. Adubu security aduna office thong lon khre angangsing di mafam sida leite kit care da thamkhibani hairai. Maduda Debika na kit care gi mafam du hanglakpada security aduna masu khangde masidi arotpani number sida call tobiyu hairai. Debika du upai leita mafam du dagi thoraklaga lambi gi matai aduda phamduna leire. Tanja aduda magi nupasu laklaga gari dagi kumtharaga hairai. Nangna adumaina sida phamlaga case ase hena lusilakpa nattana karisu kanaroi gari da kakhalau. Gari manungda Aniruddhana aikhoigi isasingdo soidana amu aikhoina phangani moina aikhoigi dama ukil amasu neklabani hairai. Debikana karigi ukil no ai ukil pamde aikhoigi supka susiga khak pami. Aniruddhana mu hairai. Yengo Debika masi India natte mafam sida lairabadi mafam siki rule amadi system se inba tabane. Ai moiga suwari loina sare. Masi moigi oiba tauda yadaba niyom amani. Ukilduna aikhoigi maikaida lepaga wa nganga dawribani. Adu khaktada aikhoigi isado amu aikhoina phanga dawribani. Debikana amu moina aikhoigi damang nekliba ukildo adum moigi maikaida soidana laikini aduna aikhoigi oiba private ukil lama nekpa tabani. Aniruddhana sauna aikhoi se ayengi oiba mateng free dani phangnise nang pumnamak thajadaba tawganu ukil lama nekpa haibasi sel kyam changi nang khangbro. Debikana changning sel changasani ai kana sumawa laude aidi aigi sabu pame. Aniruddhana sauna hek tawraga aigi sa isa do aigi su saruk yauri banine
Nangi thabak haibabu angang du yengsinba khakni adu phawba nang phajana tawba ngamdre yengu yum ka do sungseng sengdoktaba malaga leirabani Debika na pharene ai yum do yengde yare aduna maram oiraga aigi isabu pukhibani haigi hariro Aniruddha na natte masi nangi naral natte adubu yengo masina aigi citizenship ki application da kayam akaiba lakani nang idea leibro aduga masina aigi office ki record ta kayam solakani khangbro Debika na ai sup amadi suchiga lokthokpa pame adu nataba ai karimta taningde gari asi mamai laiyu asi haraga Debika na gari gi steering adu pairaga lei Aniruddha ga makhoi ani mukna bada gari adu atopa gari amada thengjin gadaba khitang da wali gari du masi amada khami Aniruddha na sauna nangi maram gidama aiha jail da sangba soide asi haraga Aniruddha du gari dagi kumtharaktuna moiga thengjinage tawba gari du gi manak changlaga soikhre hairami nupa aduna Aniruddha da chairamlaga chatkre asumna mathangi sinda Debika du ahing chupa ama tumba yadana leibu ulai mathangi numini Debika du welfare office ki number du da call tawduna magi macha du kaigumba fanglabadi pau pira u haina hobe magi number du su pirami Debika English nganglabasu kaya fajana ngangba oide sumna tagi pau phawna naba matat ni ngangni badu Debika ga Aniruddha ga ka du da wari sari Debika na khoina marriage counseling tawrabadi moina aikhoigi supka susiga su soidena pirakadra Aniruddha na aikhoigi sadu soidena fangani ne moiga aikhoiga marakta karigumba bhab tanadaba ama leire maram karisu leitana moina aikhoidagi sadu hekta pukhikadaba natte Debika na moina aikhoigi yumda laglaga hapta tara yengsinkibaduda moina semliba list sing adu da hairiba sing adu semdoklabadi aikhoigi isa sing adu amuk phangba yaroidra aduda Aniruddha na nang na sadu semdokpa ngamloidra asi haraga thabak sakke tawraga amuk lepaga hairai adubu pumnamakse aigi iral amata natte mathangi sinda Debika du macha pukhibagi waridu magi mamaga mapaga da video call tawduna pendana tamlami call adu thambaga angawbi amago macha ani du kanna kawi sige matung mamangda makhoina mafam sida lakhibagi sin aduga Aniruddha moi ani na nuksinana laikhiba macha asi yawkhibagi sin sing adu ulai sige matung amuk Aniruddha amadi Debika du ukil oiriba Sunil Kapoor gi manakta lai Sunil na recorder ama thangdolak wahang pauhang tawrami Sunil na hairai moina yumduda yengsinba lakpadu kayam koina yengsinki madura Debika na hapta tara admai oiki aina India dagi sushi ga hek halakpaga moi nungtigi lakpa haurakhi Sunil na mu moina yengsinba laklebadu kari manangini haina palli Debika na ai su khangde adu ahan bagi hapta ani tudi moina angang mabuk kamai pithakani haina takpirami ahan badadi admai tawbodu isada hainadaba phauki adubu moisu nupi oibaduda sumtoina lakpadagidi aisu adumai hainadabadu tamna farakhi aina moibu imung manung amagum khanba horakhi aduga sumaina moina angang phaba oirakani haibasidi aiha thajarudabani magi wadu Aniruddha na lepnaba hairakpada Debika na sauna aikhoigi isadu moina phakhibani aikhoina moida sinakhiba natte Aniruddha na Debika da ukil gi mangda adumaina nganganu hairai maduda Sunil na hairai asum ngangel sanu yengo moina noida siriba maral sing asi moina list ama oina semi noigi lairiba mawong matau lifestyle du amukta semdokpa mathau tai aduga moiga aikhoigi gi marakta lairiba chanabi gi khenaba sigi matang sidi aina yanaba adum honage Debika na si du yenglaga hairai moise tasengna ngawraba jala mamagi khutna macha bo cha in ba haise ishor gi thaujal phangba gumbane masi pumnamak mayana loina khangnari bani Aniruddha na marak thatlaga Mr. Kapoor warobinu aina mangonda kayara khanna angang da khutna chak inganu haibani aduga mana sungta tadabani Debika na sauna adudi ai angang da chak inbada thang suri na illu hairibra Debika do suninda monsilaga sauna hairai moi bread chaba matamda bread tu thudekpada khutna thudekta jala bread tu mathanda yanungda hekta paisinba jala Sunil namu Aniruddha da onsilaga moina nangonda charge khara su tawri nang yungi thabak inkhangda mateng amata pangti su hairi aduga Debika nangsu matik chadaba mamani su hairi adugi mathakta moina nangse wakhal mimana daba ama oina unaba su kanna honari adubu kaisu waganu kesa se aikhoina soidana ngamgani Debika du kaplaga hairi aigi supka susiga soidana mu fangadra maduda Sunil na soidana fangani adubu adugi matung tawgadaba wa ai haige
नोई इंडिया दा चटपा नत्रगा अतोपा यूरोपियन कंट्री अमदा चलु अदु नत्तना सिदा सुम लेरबदी वेलफेयर ना नोई बु क्वेश्चन सेना दुना अदुम लेरनी असुमना मखोय अनिदु ऑफिस तगी अमु थोरई अदुदा देबिका ना सुपका सुचिगा उनखिबा यागद्रा हाइरई अदुदा अनिरुद्धना नंगना हाइरिबदु करंबा वाखलदनो मोइना अखोयगा उनबा यागनी हाइबदुदी हयेंगी मथंगनी मोइना हाइरिबा रूल्स सिंग असे अमुक्ता इन्नबा तौसी देबी मथंगी नुमित अमदा उलगलिबसी पुलिस स्टेशन दनी अनिरुद्धगा देबिकागा मखोयगी मसा अनिदु उनरमी यामना नुक्सीना लोइनरी सुपना मयुम चटपा पामी हाइरकपदा देबिकाना मोइगा लैरदी डिस्नीलैंड सोयदना चटपा फंगदोइनी हाइना थेमलमी तंजाद्र मेहताना अंगांगी ममांगदा कप्पा यादे हाइरई अदुदा देबिकाना कपलगा हाइरई नुमित हुमनी मचागा उनद्रगा करंबा ममाना पुंगनिंग नुंसिरोइदोइनो असी हाइरगा देबिकादु हेना बाबुनिंग नुंसिरकपदुदा अंगांसिंग अदु पुलिसना मुनख्रे देबिकादु हेगिक लाउना कप्पगा लेहौरे अनिरुद्धना थेमजिनबिरी मथंगी नुमित अमदा उलगलिबसी ओस्लो इंटरनेशनल एयरपोर्ट तनी देबिकागी ममागा मपागा लाकपदु अनिरुद्ध मखोय अनीना ओगलमी मतम खरा हौख्रे मचागा खाइनखिबा हप्ता अनिगी मतुंगनी केसतुगी मतांगदा कंट्री काउंसिल फिल्केस नमंदोदा केस असिगी मतांगदा वा खनरी मखोयना टीवीदा सुपना युमदा सानाबगी वीडियो दु थादुना येंगी सुनील कापूरना हाइरई नोइना मराल सिरिबा मियोइसिंग असिबु आइनगी ओइबा नियमगा थुगाइरमलब्रा सिदा चही 33 लेरकपसिदा मिस्टर चैटर्जीना ट्रैफिक के टिकेट अमा फावबा मागी मिंगदा लैट्री अदुगा मामा अमना खुना चाक इनबा हाइबसे इंडियागी ओइनदी चटनबिनी अदुगा फत्तबा लाइटिनदगी ngakhongnabani haidana angangi mamaida amuba चंदनगुंबा नंबा हाइबसिसु चनबिनी असी हाइरगा इंडियागी अंगांगसिंग अदुदा मामाना चा इनबिबा खजाइदा चंदन मानबा अमुबा नंबिबसिंग अदुगी फोटोसिंग अदु स्क्रीनदा थोअंदुना मयामदा यंगहललमी कापूरना मखा अमुक तारई असिगुंबा खेनाबा चनबी मयाम असिना अखोइगी समाजबु थुगाइबदी लांगनी अदुगा अइना कीरिबदी वेलफेयरना चाइल्ड वेलफेयरगी नमादा युम कया थुगाइरब्रा हाइबसिनी अदुगा अंगांगसिंगबु ममा मपादगी सेटोलगा अयोप ममा मपासिंगी मनाक्ता थंबसिना करी कानाबनो पुरकदौरिबसी मसिना अंगांगसिंगदा वाखन पोथादबा ममा मपासिंगा हेना साउनाहनबा नतना करीसु कानारोय सेक्शन 4/6 सी matangshida pusinba yaroi aduna aina angangsing asi mama mapagi manakta laihennaba haijeri mafamduda lairiba makko oiriba nupa aduna hairai mama sigi mathakta siriba maral kharadi yamna sathiba maralni adubu board na kupna khanaraba matungda ware ama laure madudi mama amana chatnabi thajabidu macha singda share tawbada karisu kaide aduga Mrs. Chatterjee amadi Mr. Chatterjee yariba makhaidi nacha sing yoko matamda Norwegian gi rule sing asi ngangna satnaba hotno aduga board na kumna khanaraba tungda belfriend na pirakliba order asina chanaba yaroi haina wareb laure aduga angang sing asi ju pung kun mari gi manungda mama mapa gi mafamda sinagadabani wadu tabada Debika du yamna haraurami mathangi numit amadani lagliba mafam asi Belfred Shelter Home dani Debika magi mapuroiba amadi mama mapaga loina na masa singdu lawba lai makoina yoropada Matilda amadi siasu thengnarami makoina hairai order adugi matungina angang singa dungasi thadokpa yararoi hairai masigida mangakpi gani Debika na hatu moigi ukil oiriba kapurdu kai chakre hangi Aniruddha na Matilda ga wari amuk sai Matilda na hairai magi school mother amadagi hairakpa matung inna noigi yumadu angang singna laibada matik chade amadi nangi nupisi hujik magi wakhalsi laita de haina jawan pirei maduda Debika na kari no hairakpada sian amu si ama piralaga hairai haiba wafam si sida palliba tanga sida district court roina khanaragani asi hairaga siana Aniruddha gi photo ama kapi Debika na Matilda gi matung inaduna magi macha kaida lai hangi adubu khumdana chatli Aniruddha na amu hariba tanga sidi hayengni haibada mani haina Matilda na khumlai aduda Aniruddha na hoi yare haina harakpada Debika na sauna nangna hoi yare haiduna ta sumdai aikhogi isa kadai da leigre Debika du angawi amagu macha ani gi mingkoi kau duna cheli adubu manaka aduda changnubadadi macha ani tudi angang singi maraktu da yawramdre Tanjadu oja ama lakpa ubaduda Debika na magi masadu kaida laikre haina laurami adubu oja du karisu khumlamde Debika na oiriba mataudu Aniruddha na phajin birami
Matsagi maina angawi amagum tawriba mawong matawduda Matilda na video recording tawsilami. Matangi sinda gari manungda phone da loud thaduna Kapur ka wari sarami. Debika na moigi masa ani du pibiraktre nang kai gi laktri no haibada Kapur na case adu mangonda gi moina lokthok pikre haina khumlai. Kapur na makha muktarai case adu da aina noigi da pungning nungsiba ulli haina su hairai. Magi wadu da Debika na saungna yengo sarkar gi ukil haibase pungning nungsiba baw hek athing bapi. Kapur na makha muktarai Husik case adu High Court chat khragani adudagi amuk Supreme Court yau khragani adudagi amuk Sarbh ta yau khragani. Sarbh harakpadu da Debika na karino harakpada Kapur na European Court of Human Rights ni harai. Kapur na amuk magi advice atu lau Mrs. Chatterjee harakpada phone adu Aniruddha na kakthat khre. Debika na sauna kaigi phone ka ino amuk tau hai adubu Aniruddha na sauna tumina phamu harai. Matangi numit amada amuk case adugidama Oslo da laiba district court lai moi anina leptuna lairingaida Daniel Ciupek na sangsilaktuna Mr. Chatterjee Mrs. Chatterjee haina kaurai aduda Daniel na Norwegian ngangba ngambra hairakpada Aniruddha na aidi ngami adubu magi nupidi ngamdi haina khumlai adudagi Daniel na English to ina wari sarasi horen manungda thengnarasi hairaga changkhre. Debika na Daniel du kanano hangbada Aniruddha na mogi ukil anobaduni khumai. Asumna makhoi anisu manungda changba hui. Debika na chana hairai. Moina Kapur gi mahut English ngangba ukil lama sindokre. Aniruddha na nang hakta tumina wakal ingna layu hairai. Maduda Debika na nang na wakal ingna layu haiba wahaidu na hena aingonda stress ohelle. Manungda asum sangakpada Debika na Matilda ga siaga noktuna laibadu urami. Hojik case asi haure. Belfred ki maikaida ukiloina leblibi Nora Bursna. Child welfare ga mari leinaba. Child Welfare Act dated 20 of July 1992 number 100 ki matung inna hariba matai manao asi makhoi ki masabu fajana yengsinba ngamdre haiba mayek sengle. Makhoi ki mathakta hapta tara kupna yengsille. Aduna mathakta pankriba ek adugi 4/3 gi matung inna aikhoigi timna thijilubagi matung inna Mrs. Chatterjee asi wakal laita daba aduga magi sajali chasi karino gyanmen tadabi haibadu oire aduna aina honor court ki mafamda Mrs. Chatterjee gi marup singna phongdorpa wafam khara su hojik thamba pamjai asi haraga screen da video khara thoraktuna uli ahan bada wa ngangni ba si subna tamliba kindergarten dugi principal ni principal aduna hairai Mrs. Chatterjee asi sup kaya torot khondana ba mandre mathangda amu psychologist amana video du da hairai Sup Chatterjee si autistic spectrum nare aduga yumna su kaya phajana yengshin bidre mathang amu video da atopa chhatra amagi mama na haiba wadu ulei Debika si aphaba mama amani adubu maha sup ki lairik laisugi matang dadi kaya na sangdaba male sup ki project submit tawbasu matam pumbada adum thengthare masigi makha tabada Belfred ki maikai da leliba ukil Nora Bursna amu hairai Debika gi mayumda domestic violence thoki bagi report ama sulai Maduda judge na domestic violence thoki bagi official complaint laibra hangai Maduda Biswa amadi Nandini sarkana complaint tawrakiba lai hairai Hojik judge aduna Daniel Ciupek ta wa ngang na batanja amu pirai Ciupek na hairai haiba mayam asi taseng ba proof oina leitragadi aigi motadi masi personal oina mi amabu yengshin bani haina khanjai aduga masigi mathakta ta ahungi mamangda Belfred ki municipal head administrator na thangkipa wafam amada Belfred ta matam sangna anga amabu yengsinduna leibagi machang mathumsing leiti haiki maramaduna angang singbu apopo mama mapagi manakta thamba haiba sidagi atopa pambai ama leite aduna aina mama mapasi mara leiti haijeri just aduna mu hairai nangna haiba wafam sing asi praman oiba yaba kari leire Ciupek na makha muktarai European Court of Human Rights ta Belfred ka mari leinaba case kuntha ki mathakta pending leiri magi waduda Belfred ki maikeda leiriba Nora Bursna objection hairai tanja duda Debika na magi nupada onsinduna mogi case duda focus taunaba haibiu hairami Ciupek na Debika da onsinduna Hindi da hairai aisu Hindi khangi aigi ming Daniel Singh Ciupek kawi aduga nangi turn yortingai da court ta wangang ba yati hairai madura Debika na aikhoigi case ta oina focus tawbiyu aikhoigi izan aikhoibu ngaiduna leiramlagani asi haraba matungda Ciupek na makha muktarai
Belfriend na mama mapada karisu hairamdana angangsingbu lawkhatpani. Masi tasengna Child Welfare Act ki Interim Order Section 4/6 pu tasengna thugaire. Maduda Nora Barsa marak amuk thalaga hairai. Honor Court masi Belfriend ki oiba strategy amani. Maduda Ciupek na amu masi di angang amadi mama mapasingbu namdana kihanbagi thawongni. Maduda Nora Barsa marak amuk thalaga hairai. Aikhoina sumna tawribase moigumba mama mapasingna amu angangsingbu soan gadra akiba leibagini aduna hariba section 4/6 sina angangsingbu aikhoina lawbagi ayaba piri. Ciupek na objection haina lawrokpada judge aduna ayaba piramde. Maduda Nora Barsa na mu hairai. Aikhoina sumna tawribase moigumba mama mapasingna amu angangsing adu soan gadra akiba leibagini aduna hariba section 4/6 sina angangsingbu aikhoina lawbagi ayaba piri. Ciupek na objection haina lawrokpada judge aduna ayaba piramde. Nora Barsa na mu makha tarai. Aina honor court sia amadi Matilda ani gi wafam amu submit tawba pamjai. Moina haibada nongma Mrs. Chatterjee gi machana mama bu kauduna kappada mana thonglunsin ki hai. Subna ima kauraga mapanda kappaga Debika na thonglunsin bagi video do mu ulai. Debika do lali English da mu hairai. Matilda sia nakhoi ani na hairibasi aran bani hayu. Magi wadu da makhoi ani du noi. Debika na muja suta onsilaga. Sir, aigi isa subto nongma mana glass thugakhibaduda aina thongdo lonsinbane. Magi waduda judge aduna court adumna ngangba yate tumina leina bahairai. Nora Barsa tu amu hawgaltuna hairai. Mana tawriba mawongdu wakhal leitadaba mayanga wakhal manadabani. Debika na mana hariba sing adu phajana English ta haibikho haina Mr. Ciupek ta hairami. Mr. Ciupek na hairai. Honor court makhoi si Indian parents singni. Makhoi gi oiba tonganba macha singbu loina bagi mawong ama leijai. Moi gi mawong duga aikhoi gi sida leiriba siga adum kharadi khenagani. Nora Barsa na mu hairai. Honor court angang hasidi angang ni aduna masidi Norway ni India natte. Ciupek na amu moina yokningba mawongda angang yokpada aikhoina thingba yade. Asumna Ciupek amadi Nora Barsa makhoi ani marai kanna tawnarai. Aduda judge aduna lemna bahairai. Adudagi angangsing adu judge aduna mama mapasingda pidanaba order tawrami. Maduda Debika na sir ai request amata tawjage. Aigi isasingbu yam nungsi. Ai phatabi mama natte. Aigi isasingdo mama gi darka taagani. Matilda ga siaga su aina imung dongna loina bane. Aigi isasing yaudradi ai soidana sigani sir. Mana hariba wahaising adu English ta matat harakli bani. Adubu magi wadu judge aduna tabiramde. Debika du macha gi wakhalna mayumda ngauchatnare. Mathangi sinda Debika du macha singna lairiba aduda lai. Matam sum haukhibana hujik macha khainaba thani gi matungni. Debika na sum lakpada Nandini ga thengnarami. Nandini na mabu manungda pusili aduga Rebia kaubi nupi amaga sakang mai khangnahalli. Rebia se ukil ni adubu sida dukan oina hangduna leirabani. Magi ukil gi degree do Norway sida recognize tawdre. Rebia gi su Debika gi asigumna macha nupa du Belfriend na tawraga munkhrabani. Makhoina file ama su puthurai aduga Nandini na hairai. Belfriend haibase yamna fattaba agency amani. Angangsingbu yokpagi namada moina business sathabani. Norway na ahanbada lairaba laibaksingdagi immigrant singbu moigi selgi matengna pusilakpa. Aduga sida pusilaklaba tungda makhoigi machasingdu amu moina munbiba. Tawriba thabaksi judge sing oja sing amadi angangsingbu yoriba mama mapasing makhoi pulap manaraga tawribani. Makhoina angangsi masing yamna yoknaba purak ikhai makhoina sel hena phanglibani. Rebia na amu Debika da onsinduna hairai. Nang Berit Hansen khangbra. Berit na sup amadi susibu yoktuna lairiba yumduda sup tu lairik taklibani. Sup mafamduda laibada nungaitrabani. Nangi angangsingdu tasengna akiba phawrabani. Sup su hujingma wa angangba phawba leblabani. Masigi matung amu supna yum chaning haina ningai tawbugi video tu Debika da yenghalami. Mathangi sinda Debika du Aniruddha gi thabang mafamda amung lai. Aduga wari pumbadu tamlami. Debika na moina tawribadu sel khakki khalaga tawbani hairai. Maduda Aniruddha na wafamsing adu tasengna chummi khanbra. Debika na amu Aniruddha nang sigi matangda khangdaba khara leire. Moina aikhoibu lana iral sibani. Aikhoina icha ani yokpada karisu aranba yaukhite. Yaragadi Rabia ga amukta uno. Subka susiga hujik leiribadu yamna natai chadre. Makhoi leibada aduki mating nungaitre. Aduga Mr. Ciupek tusu Belfriend ka makhoi amatani.
Aniruddha amu aigi citizenship tu yadorabani aduna adu hek phangbaga moisu Norway citizen ongadawribani ai khange nang yamna saure haiba aisu nungaite adubu aikhoi mina nganglakpa miwada chatpadi yaroi Debika namu karigi miwa ngangba video adu aigi imirangna uraklabane supto aibu kauduna kappe Aniruddha namu angang haisidi loina kappa ngaktani yare nang yumda chatlo aduga nang aigi ayaba amata yaudana mafam amata da chatkanu tawriba mayam sina aigi citizenship tanabada soidana kaiba lakani Debika namu kaplaga Aniruddha nang aigi wase amukta tabiyu aikhoi private ukil amata neksi adu natrabadi wadu mapung phadringai Aniruddha na chawbadu ubada Debika du chap lepi Aniruddha du wangang da asum tumin lei Debika nang makha tarai aina oina private ukil ama soidana thiragani nang ukil nekpadu sel tingani khanba natra asi haram laga Debika du amuk chatkhre mathangi sinda Debika du magi masa ani du lona huranduna purai asum trail tongduna laklaga Sweden gi Gothenburg Central Station jaurai magi passport na singbatu loina check tawraga manungda changlai tanja du da border police na Debika bu khamai aduga makhoiga punna chanaba tawsi hairai magi masa ani dusu border police sing aduna puthokre Debika du macha pukhibadu da fiding kaurami hojik Ciupek amadi Aniruddha na border police ki officer adu da wari sari Ciupek na wa haiba horakpada officer adu na marak thalaga hairai government gi makha da yengsinduna thamliba angang amabu phaba yade isam sambida sida adum loire wase Aniruddha na amu hairai mahakse hojik depression gi issue khara leimani adunani mana tawjari basi ma karino khangba nate Daniel Ciupek na Aniruddha da ngaihak matam piu officer du ma wari sage hairami Aniruddha du hawatuna thokre Ciupek na officer du da Debika gi mathakta yam kanba maral thangat pidaktana ba haijari tanja du da Debika gi mapa du changlatuna hairai sir ai nupi asi gi mapa ni ma hojik awaba mayam ama mayong naribani magi macha ani maksu mafam dagi mumbi khibadu da awaba na heman khibana mana ngaihak khalakpa wakhal du da mang tharaga chatkibani aina wasaktuna haijari amuk hanna sumbasi tawhallaroi police officer du na mu hairai ai magi akuppa maram sing loina khangle hariba sing asi aina committee da loina mu ullagani aduga official oiba notice ama mu thorakani deportation order su thakragani adubu mahang jail dadi leiraroi deportation order haibadi mi ama bu country ama dagi leiba yaroi haibagi order aduni wafam du tabada Aniruddha na karigumba deportation order thoklabadi mahak soidana khudong thiragani adura Ciupek na masina tana pambai atopa leitre asumna yumda mu halai Aniruddha na harai Debika nangna khalli basi karino Debika du karisu khumdana chatke tawbada Aniruddha na amuk sauram na harai aina hangni basi nangondani nangna mafam du da chaluriba du karigino handakchu Debika du khumde adudagi Aniruddha du sauna hairai nang aina hangni basi khumpham thoktabra Debika na amuk sauna ai nangonda karigumba khara tawbina bahai nangna tabi khite adubu aidi karisu tawdana sum leiba ngamde ngasiga thana numit marfu dara surabani ai makha tana amuk sangthaba pamdre Aniruddha du sauna mu hairagi nangi apama du tawruna ba chatlure hojikti case adu angang phabarom da oina onkhre nang deportation haibasi athra khangnabra Debika na amu masagi macha singbu puduna lakpasibu kamdauna angang phabani haina maral siriba aidi sup amadi susibu amu hana inakta pujerakpani aina moibu pokpani nangna pokpa natte nangbo nangi citizenship ki wakhal nataba atopa karibu khallibage handakti Aniruddha na sauna Debika da khupakna tharai Debika su sauna Aniruddha da khupakna mu thajilai Aniruddha na sauna Debika bu chingduna puraga kamara thonglun sinduna thamkhre kamanung adu da Debika du angawbi amagum leiri mathangi sinda Aniruddha na phamduna leiringai Nandini gi nupa du changlaktuna hairai Aniruddha Nandini na tambadagi ai loina tare nangi angangi matangda ai tasengna pawdu tabado yamna nungai khite kaigi nang aingonda karimta haidribano Aniruddha na pumnama si nangi maramdagi tholibani nangna ahanbada complaint tawrure adudagi moi adu aigi nakta lakpani adudagi nupa aduna hairai nangna Debika bu kanna phubadagi magi khut adu tekhibani Aniruddha na mu adu kaidawrage mahaktu nangi nupiro maduda Nandini gi nupa aduna karino hairibadu nang huji aikhoigi mateng darka taribani hairai Aniruddha du chauna nupa adugi phuritu pairaga hairai aigi punsida khut thingjillakanu aduga nangi nupi du Debika dagi lamna leina bhayo asi hairaga Aniruddha du chauna thokre mathangi sinda Debika du court matomda mamangda case tu gi hearing da ngang khiba singdu ningsinglami
हियरिंग द ngang ki ba wahai sing adu background da tahali hojik Ciupek amadi Aniruddha Debika gi manakta changla I adu ga haira I Mrs Chatterjee aina nangonda kayara khan haikrabaduni nangna nangi ngang bagi tanja yawrutringai da wa ngang ganu haibasi hanjan hanjan haiduna laglabani nangi nathakta moina siriba naral mayam sigi list asi sida leire asi haraga list sing adu pathoke tawbada Debika na yare ai loina khangi haraga list mayam adu mana hoina loina haira I Ciupek na makha amuk tara I kaigum nangna court tawganu yadi haibasing adu tawrakadaba oiragadi ai makha tana case asi nangi damak thengnaba ngamnaroi nangna maram oiraga case ase ai khoi mai thiragani Debika na amu ai badi mai thirani aduna nangi tolo phangnani natra kaigumba aina mai pakpa tarabadi nang karinta phangnoi natra mana hariba wadu Aniruddha na haidana bakan themjili Ciupek na mu harai nang haribadu ai karino amata gyan taba ngamdre aduga aigi sinpham sidadi adumaina khut thingjilakanu asi haraga Ciupek tu hogatuna satki mathangi sinda Debika du magi mamaga mapaga du airport ta thindokpa lai TV da lakliba paw adu su yengni paw adu da basuda kamalna India dagi Norway da laktuna lamani sigi marakta telecom treaty ama tawnagadori harapadu Debika na munna tarami asuna matang ha haukhiduna Debika gi mama mapadu amuk satkhre mathangi sinda ulaglibasi Oslo da leiba Supreme Court tani case hearing adu makha chatharami sia amadi Matilda da Ciupek na wahang kharat tawrami nakhoi ani karamba matamdagi child welfare department asida thabak tawrapano maduda Matilda na tha manga gi mamangdagi yawrakre haina khumi Ciupek na makha amuk tarai Belfred amadi yo kadoriba mama mapa duga mari leinadaba angang duna yamna thajaba miyoi amaga angang duga wari sahan bahaibasi angang dugi haknatra maduna khoina tawkhibra Ciupek ki waduda Belfred ki maikaida leliba Nora Persna objection tawrai adubu judge aduna yaramde Ciupek na amu hanna aina hariba wafam asi na khoina tawkhibra hanglakpada Matilda na misak adu phangkhidabadagi tawkhidre hairai Ciupek na makha amuk tarai ayopa mama mapa singduna Mrs Chatterjee bu online da magi ija lekha tanaba mabu karem ka thainarakpada kari kari tawba yaba thaurang di lokhatle masina article 8 pu khongaung na duna miyoi bagi privacy bu khongoina bani asi haraga screen da caption da mentally unfit mother be like haina iraga social media da thakatpa Debika na macha lawbagi photo du screen da ulli Matilda ga siaga du chirol tawnari Ciupek na makha amuk tarai noina kariguma amata tawde natra government na angang yopagi matang sida sel yamna pibana maram oiraga aikoina sumba yajadaba mama mapa kaya ama su singchille hokhiba chahi khara sida Norway sida angang bu oktabi ohenbagi case asi saruk ahum hengalagli magi waduda Nora Persna amu objection hairai aduga judge aduna su objection ju yabadagi Ciupek na magi statement adu handok e hairai Ciupek na mu siaga Matilda ga da onsel laga Mrs Chatterjee ki qualification hangai aduda makhoina khangdi haina khunai maduda Ciupek na mahak ase bachelor in science ni mahak Belfred ta leiba nakhoina apang mani khalli badu natte aduga aina muksu hairi mahak asi wakhal mimana dabini haina report adu sign tawdingai da psychologist amata su unagide maduda Matilda na report adu masana pirakpani aduna unabagi darka ta te haina khumlai sigi matungda Ciupek na Berer Hansen bu amu kausilai aduga mafamdu laiba miyosing adu Berer Hansen di English ngang di aduna translate tawna headphone sing adu umna ba hairami Debika na ubli ba headphone adu dana Hindi da oina translate tawraklami Berer Hansen du magi oiba wa thamlai aigi ming Berer Hansen chahi konthani thoi sure ai East Side University dagi psychology gi degree loire Ciupek na nang kari kari tawi hanglakpada ai Belfred ta special teacher oina lairami haina khumlai maduda Ciupek na mu hana oirami haiba hairakpada Berer Hansen na maha ozagi thapak adu dagi lokthok pikhibani haina khumlai maduda Ciupek na kari manam gino hangbada Berer Hansen na mahak na Mrs Chatterjee ga support group ta paw phawna na ba hona rubagini haina khumlai Ciupek na mu kari gi Mrs Chatterjee ga paw phawna ge hona ribano hangnubada maduda Berer Hansen na hairai aina hokhiba chahi mari sida mama mapa gi matha dagi angang kya ama khaidokpa thengnakhre adubu magi case asidi tasengna aigi oina amukda thengnaraktri suptu matam pumbada mama piyu haina kaptuna lei aduga mahak asi haiba ngang ta di haiduna matam pumbada amamba kada solon sinduna thammi maduda Ciupek na kari mamangda wafamsi hana haidribano hairakpada Berer Hansen na hairai aina kari gumba Belfred ki mayukta wangang nurabadi aigi isa singju moina soidana laukhini
Belfriend na sumaina tawduna control tawduna thambani subna mamagidama kappagi video du leirambani adubo Belfriend na aigi phone du su lausilaga video sing adu kakthakibani tanjadura Nora Bursna Henson asi matik chadaba misak amani magi mafamda praman amata leiti haina hairei Ciupek na hojik oina di yare haina Beret Henson da hairami Debika na Beret Henson da onsilaga khut luanarami Ciupek na makha amuk tarai honor court magi mafamda praman amata leitre maramdi Belfriend na magi phone adu lauraga video adu loina kakthakibagini Nora na muhairai video hairaga aihaksu matangsi chana video ama submit tawjage hojik video adu ulai video adu atai karisu nalamdre subka suchiga sinaragani haiba numita sinadabagi Debika na angawbi amagum koichong chongbada siaga matilda kana lona namkhiba video adu oirami video atopa aduna ngasai Debika na macha ani bu puduna laglaga border police ka mukna duna koichong chongbagi video adu oirami just aduna video adu yenglaba matungda hairai Mrs. Chatterjee police ta attack tawba aduga angang singbu border da puba haibase yamna sathiba ngakpiba yaroi daba crime amani masigidama aina nangbo jail da thaba ngamme Mrs. Chatterjee asi wakal mimana dabi nupi amani aduna court asina mana tharakliba wakat asi amung reject tawre chatnaba yararoi angang ani makhoi ani na sahi 35 suri fawbadi angang mayamgi thampham leiba tare makhoi panthaba tawdana moibu yokadaba mafam aduda thamgadabani aduga case asi matangsida loisille Mrs. Chatterjee na mapanda thorakpada maki wakhalda mamitta macha nupadu ubaduda nophet tawi paumi mayam amana ngaiduna leirami adubu wa machet ama phawba nganglakte Aniruddhaga Debika ga yumda halakpada Aniruddhagi mama amadi mapa aduga magi manawpa su yaroklami adu bada Debika na hana mangonda karigi haidribano hairei Debika du mane bokta sangshinduna khurami maduda mane boktuna yamna nungsidabagi sakpham amada hairei yare angang singbu phajana yingsiba ngamdaba nangdawna ngakpa mama sai ai amukta thengnadri Debika karisu khumdana maku bokta muk khurumi aduga mathakta muka khatki magi mawong aduda mane bokto isau tawraga leihawi mathangi numit amada Debika du nganna maphilo sillaga thabak ama chanaba thorai maduda mane bokna kadaidano hangbada laisangda lai khurumuge hairei adubu mana laglibadudi Basuda Kamal yauba India amadi Norway gi marakta telecom gi treaty ama sign tawnabagi matangda press conference ama tawriba mafam adudani Basuda Kamal na wa ngangba loiraga kari question hangning ba leiri haibada Debika na hawgatuna magi masaga siana khaina khibagi wadi du lirai madusta namu adubu magi wadu sida khanagadaba natte haina nu hairai Debika na makhata na mu hairai moina ikhoiga moiga si sanabi yamna khenai hairi aduga nangna sumna hairiba mising asiga chawkhat thaurangi dama wa khanaba India dagi mafam sitana lagli madusta namu madudi imung manungi oiba wani hairai maduda Debika na masi lebaki oiba wani haina mukhumai cameraman mayamdu photo kap kanu hairabasu Debika da onsinduna photo video na chingba lawrammi Debika na makha muktarai ma'am kaigumba India da angauba jati gi angang ama India government na lawruba tholabadi kari oigani amukta khanbiyu Debika do security khara da phajinaba ingit tawi adubu phage tawbaga mana thengakanu minute ani gi matamdani hairai Debika do makha muktarai Mrs. Basudaji nangonda natana aihak kana da hairugani Indian citizen ama oirubana aikhoina India lengakta hainaba hak lei adubu mafam sida leiriba embassy asinadi mateng pangbiraroi nahangna Norway government da case gi matang da amukta haibiyu moina moigi leibak asi senjau paiba leibak ni haina khalli aduga moigi chanabi asina khwaidagi phaba chanabi ni khanjari aduga aikhoibuna lairaba leibak tagi lakpa chanabi karimta leitaba oina ubire nangsu mama amani ai kari tawgadabano nuin masing yam silagle aina isagi masak udaba aduna chanbiduna Mrs. Basuda minute anigi matamda pibiyu asumna Basuda na minute anigi matam pirami matangi sindana Debika do mayumda muhalai maniam pongna hujikta laglibra asuk thengna basi fawba karamba laisang no thong hangni basi haina hairai Debika na ma atopa thaba khara so leibaini khumlai mane bongna makha muktarai ai pumna makhangna bani ai gi sana nang se free yamna tharabane nangna chaningba chatpa aduga haningba kanda halakpa ai khange nangna matam pumbada angang singdo matomda thadoklamgani Debika karisu khumde mana tawgadabdu adumak tawduna lei tanja aduda Aniruddhagi phone da susi du masa ngamdre haina hairaklammi adudagi Debika makhoi ani susi hoi yoliba emungduda lai
Debikana susibu mabuk inbirami mabu yokliba Mariana kaplaga angangsing adu pubikhinu hairami adubu Debikana Maria nang afaba mama oigani adubu aigi icha sup amadi susi asidi lawge haiganu magi waduda Mariana Debika gi mafamdagi susibu amu lawraga pangkhre Debikana amu hairai India dadi angangsing ahanba oina sak pijabagi thauram ama pangthoi asi haraga Debikana susida mapang oiba chana ba ma inbirami aduga hairai hujikti mapangi oiba pot pijaba hoba yare mathangi sinda pauda basudana Indian Parliament da wa ngangbadu ulai mana hai Honorable Speaker aikhoina Norway ga telecom gi matang da yanasi ama sign tawni tawrambadu cancel tawgadabani moina angang lawki hairiba mama mapasing adu India macha ngaktani aina mama ama oina assembly asida wahang amata hange madudi atopa leibangna aikhoida angang kamdongna yokani takpham thokte aduga moina siriba maral ase aikhoina angangda khunna sana thaknaba illi haibasini aduna government na yariba makai mama mapaga masa sing aduga amuk hanna laiminanaba paikhatpa yaba thabak paikhatpi yo haijeri aduga kaigumba Norway na angang sing asi piraktrabadi thamoi pandraba leiba asiga leinariba mari pumba kapthatkani mathangi sinamada Debika Norway da leiba Indian House da lai mana lakpada mioi kharaju slogan paiduna belfriend angang phapani haina su lauri nakalda Aniruddha gi manaupa Anurak Chatterjee na leptuna lauri batu tarami tanjaduda belfriend thabak tauba meheta du sangsilaktuna Anurakta churublan silaktuna wari saba hurai Norway da lakpagi ticket si yamna chawi chumdra aduda Anurak na hairai hoi sir masigi lebak se leibada aduki matik sel yamna sangi adudagi meheta na hairai nang yam laina sel tan ba pambra pamnabdi ehak scheme ama haibige madudagi Anurak na pami hairai adagi meheta na mu makhata rai nangna Debika Chatterjee da hairaga magi masa sing adu nangna yoke hayu angang sing adu yum manungda adumak lehengadabani adudagi Anurak na hairai angang ani du aina yengsilu haibada aina kaigi yadoino asi hairaga chatke tawbada meheta na mu Anurak pu kauduna hairai madugi damak nangna lupa lakh yangkai phangadoribani nangna chahi khudingi angang amamam khudingi lakh yangkai phangadoribani maduda Anurak na karigino aina sel phangdoi hairakpada meheta na masi sida chanariba mawongni haina khumlai magi wadu Anurak tu munna tarami madudagi meheta na makhata rai lakh yangkai amana nangi aduga lakh yangkai amana belfred ki aduna nangna chahi amada angang ani sigi oina crore ama moina chahi 35 sudri fau chahi khudingi adumai phanglabadi crore kayano asi hairaga India House ki ka manungda belfred ki member maya amaga Debika hoigi imung manunga punna wari sana badu mulai belfred ta yawba meheta na hairai India government ga aikoi ga wari sare adubu angang sing asi mama mapa dadi sinadanaba aikoina wareb laure maramdi mama mapa sing asidi angang sing asi yopada matik chadi haina aikoina laure karigumba mama mapa na yaba taragadi atopa third party amada sinaba tare aduda Debikana magi mama ga mapa ga da sinau haibada chahi yangkhai ki mathakta leiba mi dadi sinaba yade hairai tanjaduda Aniruddha gi manaupa Anurak Chatterjee na angang sing du magi nakto oina thamge hairai adubu Aniruddha na magi manaupa di pakhangni kamdongna thamgani hairakpada meheta na mu hairai Norway government na Anurak pu ayokpa parents ama ohen basida yarabadi noi ani document asida sign taw Debika du ma yaba ngamloi hairaga hawgatuna thokre Anurak na mu mayambadu wari ama sasi hairaga puthokre India House ta thabak tawduna leiriba Madhu du Debika bu khamlaga hairai masi aikhoi ki oina yamna khudung chaba mani aduda Debikana ai moigi makhutta aigi isa sing sinaba pamde ai ta sengna sikhibana hena pai moida isa sinaga doi saru Madhusudan namu tawriba thabak se sum lusilai aduga India government na su nangi mateng pangnaba kanna honari kaiguma nangna Norway dagi chatkhiba taradi angang sing asigi damak Norway sida kanana mayongnagani aduna document sing adu sign tawro aduga India da hallo aikhoina angang singje mafam tu da soidana tharakani tanjaduda Aniruddha du changlaktuna Debika ka wari kita sanagi harakpadagi nakal amada thoraktuna famduna wari sarami Aniruddha na hairai nang hujik kari phireb laure angang sing adu ayokpa mama mapa sing adugi manakta asum thamba pamnibra nangna aise yamna matik chadaba mapuroiba amani haina khanbra aina nangbu namdana luhongsi haiki adu kai marangkino khangbra aina nangbu yamna nuksibagini ai hujiksu adum nangbu nuksiri ai mamangda asoiba kaya ama tawkhre
Adubu nangna aibu ngakpi dunata lai. Adu kari marangino nangna aibu ngakpi riba. Aikoi se imung ama oibagini Devi. Nangsu uriba natro. Aina anuragna hariba wasu support taude. Aikoi nigi marakta lai riba chayena base stress na maram oiragane. Masidi matamgi matungina tamna adum chatkini. Nangna angang singdu soidana amu bardamandagi laururaga nangi ima babagi nakta soidana thamba yagani. Nang aise isa sing adu ningsingla moi khanbra. Aina moibu konduna thamningla moi khanbra. Ai phattaba misak ama natte Debika. Nangna aigi imaga amuk hana unadrabasu yai. Sumnatagi anuraktu Norway government na hairakpa matamda video call tauba khak yahollaga loire. Masini aikhoina tauba darka taribase. Makhoido aikhoinigi isani upai ama natraga upai ama tauraga aikhoigi ifamda soidana yaurakani. Sida tauribasidi sumnatagi sieda inaba khakni tauda yadabagi sum tauriba haiduni. Asumna Aniruddhana themdagi Debika du siedu sign taurami. Hoji ulaliba mafam asi Kolkata dani. Debika ga macha singa kaina khribasi thama pan surakle. Pawda sub amadi susi hayeng India yorolagani haina yauri. Pawadu Debika amadi magi mapaga punna yengminari. Pawadu da Debika na pawmi singa unabada Indian government amadi prime minister bu thagatpa amadi Basuda Kamal bu thagatpa gi video amuksu ulai. Asumna numit adugi nongan badani. Debika du mapaga loina West Bengal da laiba Bardaman hariba mafam aduda lai. Mafam asi Aniruddhagi mayumni. Debika du harau harau changlaktuna macha ani bu koi kaurai. Anurangna hairai. Itaima angang singdo itaimaga unahanba pambani adubu Norway government na Madhu yahandre. Wahe adu tabada Debika du macha ani bu koi kaurai. Aduda anurangna makha amuk tarai. Moina haibada Debika Chatterjee ga angang singa unaba yaroi hairai. Adu natrabadi paisa supiroi hairai. Maduda Debika na paisa di kaigi hairai. Debika gi mapana mu hairai. Aikhoina sign tawnagrabani aduna sida kari issue lairibasi. Anurangna sign tawnakhibasi adu puthoralaga hairai. Tu yengo masi. Debika Chatterjee na magi masaga unagi hairagadi nakal animak yanaraba tungda khakta unagadabani haina iri. Adubu Norway government na moigi ayabadi pide. Aduna noina sida laglibasi illegal oire. Debika na mu hairai. Adubu Aniruddhana di angangsing adu aina amu lawba yani hairai. Norway government na call tawraglaba khaktada amung nangi na nakta purakadabani su hai. Aduda anurangna yam serious taba saraga hairai. Aiki yamana adumak hairakpra. Aduda Debika na hoi ma hojik phone su paide. Anurangna amu adubu si asida haribasidi adu natte. Aidi nangdongna su lairik haimanate se si amukta yengo. Lokubagi makholama tabaduda Debika na magi masabu koi kaukawi. Ka ama thonglonduna leibadu hangdo haibada anurangna sida angang laiti haina khumai. Aduda Debika na angang singi khonjel tai haina hairai. Tanjaduda Debika gi maneboktusu yaushilai. Aduga saungna hairai. Masigi nupi se yamna thuna puthokro. Aduga angang sing asi aikhoiga adum laigani. Angang sing asina sahi 35 suraba tungda nangna lawba lakpa yagani. Yare chatkro chalo. Asi hairaga maneboktu thabakta pairaga anaba khangi. Aduda makubongna amu hairai. Mabu makok sahanganu. Magi BP haigalaklabadi aikhoi yamna khudong chadaba mayoknaragani. Debika na manebokki manakta changsinduna macha singbu pibiyu kanamta da haidu oi haina haijarami. Adudagi maneboktuna anurakta onsilalaga nang karimta tawduna lairi kaigino hairamlaga manungda changkhre. Aduga anurangna sauna hairai. Koilaw lawbadu amukta lepu nangse wakhal seran turan tawba nupini na thajaba yaba natte. Nangna social media da angang singdugi photo thagalaglabadi kamai tawni chalo chatkhro. Manebokna divorce paper ama puthoraktuna mafam si thadotringai paper aduda sign tawramu hairai. Asumna koilaw ngai hak lawnaraga Debika su imungdagi inthorai. Divorce paper du su pairaga thorai. Debika na Madhusudan da call tawduna wari pumba tamlami. Aduda Madhusudan na hairai. Nangna treaty du sign tawraga India da nangi nacha sing adu thakibani. Aduna huji ekhoina karisu tawningai laitre. Madhudagi Debika na aina khanbada hairaga wa makha taba nangdringai Madhusudan na amu hairai. Aidi tawriba sing asi nangi napuroibaga loina paw phaunaraga tawbra khanbani adubu asumna nangonda minam biramlaba. Debika du upai laita kapli. Mathangi numini Debika du magi mapaga amu anurak hoigi yumda masagi asapo thenba lai. Adubu sangphamda nupa khara nektuna sangnaga thanamle. Nupa khara duna makhoibu changhalaktre.
खरा लाउनबदु उबदा मकुबोंना मथक्तगी मखोइबु खरा थुना चरहन खो हाइरई देबिका मपागा लोइनेना कपलगा अमु थोरई असुमना मतम खरा अमु हौख्रे मथंगी सिंदा वेस्ट बेंगल की हाई कोर्ट अमदा मिसेस देबिका चैटर्जी अमदी अनुरक्का मखोय अनि केस अमुक थेंगनरे अदुका उलगलिबा मतम असि देबिका गा मसा सिंगा सेना खाइनखिबा सही अनिगी मतुंगनी अदुगा ngasi asina केस असि अहौब नुमिनि होजिक देबिका की उकिल ओइगदौरिबा असि होजिक फावबा लाक्ट्री अदुदगी अनुरक्की माइकैदा लेपकदौरिबा उकिल अदुना केस असि डिसमिस तौरसि हाइरकपदा देबिका की उकिल ओइगदौरिबा सुनाइना प्रताप तो होबे होबे चंगलक्तुना हाइरई योर ऑनर आई खर थेंगदोखरे आइगी ट्रेन अदु मतम लाथोखिदना रिक्सो अमदा लाकपनी अदुसु अमुक टायर दु पंक्चर ओइदना केब अमुक फंगनबा मिनिट कुन अमुक खोंगना चले अदुगा ममाइथंगदा ट्रैफिक जैम अनि मायोगनरबा तुंगदा मफमसि यौरकपनी मागी वादुदा जसना लेपो मसी आइगी कोनी बेबा खर थम्मु केससिगी मतांगदा ओइना पॉइंट लाक्लसि हाइरई प्रतापना योर ऑनर पुंग खरगी ममांगदा अइगोंदा थोखिबा थौदोकसिगी वा हाइबा फाव ताबगी पांगल लैत्रगदी देबिका की सही अमा खर हेनबगी ममांगदा थोखिबा थौदोकसिंगी केससिदी कमदौना ताबा ngамगनी मदुदा जस अदुना फरे नंगना हाइनिंगनेबदु अहा ज्ञान तारे होजिक केस असिगी मतांगदा नंगना हाइनिंगबदु हाइरो प्रतापना योर ऑनर आइगी क्लाइंट अमा ओइरिबा देबिका चैटर्जी ना अरोइबा आशा अमागा लोइनेना कोर्ट असिदा अचुंबा फंगनी हाइना लाक्लिबनी महांगना नॉर्वे दगी इंडिया दा लाक्पसिदा होजिक फावबा वारोसिन अमता फंगबा ngamdri चाइल्ड वेलफेयर एसोसिएशन अमदी कमीशन फॉर प्रोटेक्शन ऑफ चाइल्ड राइट की कांगबुना देबिका की मनेबो की मयुमदा चलुबा मतमदा आंगांगसिंग अदु फजना थंबिरमदे हाइबा खंगलखिबनी मदुगी रिपोर्टसिंग अदु आइना पिसिनजरी प्रतापना मखा मुक्ताराई सीपीसीआर रिपोर्ट की मतुंग इन्ना आंगांगसिंग अदु अनुरक्की मनाक्ता लैबदा खुदोंग थीरे हाइबसि खंगले अइना कोर्ट असिदा हाइजरी मदुदी मसिगी केस असिदी इराइ लाइना सुम्मी नत्रगा लाले हाइबा यारबा केसनी अदुना गार्डियन एंड वार्ड एक्ट की मतुंग इन्ना आंगांगसिंग अदु देबिकादा सिनबियु मसिना लोइजरे योर ऑनर तंजा अदुमक्तदा देबिकाना शुपिकना फमदुना लैबदु उबदा माइथोंग अदु मक्सिल्ली जस अदुदा मागी चिठी अमा लागले हाइदुना पिसिलई लागलिबा चिठी अदु नॉर्वे गवर्नमेंट दगिनी जस अदुना डेनियल शुपिक सिंह हाइना हाइरई अदुदा शुपिकना महाक्सु उकिल सिंह अदुना लैरिबदुरा चंगजरक्की हाइबदा जस अदुना अयाबा पिरम्मी शुपिकना हाइरई योर ऑनर चिठी दुगी वारोल दगिसु सोइदना खंगलमलगनी अइना सिदा लाक्लिबसि केस असिगी मतांगदा नॉर्वे गवर्नमेंट की माइकैदगी लाक्चेबनी अदुना ऑनरेबल कोर्टना यारगदी केस असि नॉर्वे गवर्नमेंट की दमक थेंगनाबदा याहनबियु हाइना अपील तौजरी प्रतापना फुक हौगलगा हाइरई यो ऑनर का असि मीना पिक थल्ले अदुना अतोपा मी अमा मुक्सिदा उकिल ओइना चंगलकपा याबा ngamlaroi मसी ममांगदसु अमुकदा तौखिद्री अदुना मसी बार काउंसिल की रूल्स की वांगमदनी मसी याफम थोकते अदुगा सिदा माना लाक्पगी करी हकनो जस अदुना शुपेक त ओनसिलगा हाइरई नंगना सिदा लाक्पगी मरम सि करीनो अदुगा आइना नंगबु मफम सिदा केस थेंगननबा याहनगदौरिबसि करी मरमगिनो शुपेकना हाइरई आइना लाक्लिबसिगी मरम अहुम लै यो ऑनर अहानबा मरम आंगांगसिंग अदुना मफम सिदा लैरिबसि इंडिया नॉर्वे ट्रीटी की मरमननी अनिसुबा मरम ट्रीटी अदुगी नियम थुगाई नत्रगा थुगाईदी हाइबगी चेक तौनबा नॉर्वे गवर्नमेंट की हक लै अहुमसुबा मरम नॉर्वे गवर्नमेंट ना आंगांगसिंग असिगी याइफनबा सेनफम पुंबा पीरिबनी मदुगी सेल थानबगी बैंक की स्टेटमेंट मयाम अदु सिदा लैजरे हौखिबा था 13 असिदा लाख 40 ट्रांसफर तौखरे अदुगा ट्रांसफर तौरिबसिना मिस्टर अनुरक्की मिंगदा बर्दामन ब्रांच दा लैबा पीटीएल बैंक दनी हारिबा मरमसिंग असिगी दमंग आइना केस असि थेंगनाबा पामलिबनी अदुगा आंगांगसिंग अदु यामना थुना नॉर्वेदा हलकदबनी असुमना वासिंग अदु ताराबा तुंगदा जज अदुना केस अदु हयें पुंग 8 फाव यैथोकले हाइरई मथंग निनी सुबा नुमित अमु उलई जज अदुना हाइरई मरम खरदगी डेनियल शुपिक सिंहबु नॉर्वे गवर्नमेंट की दमक केस असि थेंगनाबा याबगी अयाबा पीरे डेनियल ना हाइरई यो ऑनर नॉर्वे की चन्ना कांगलोना सही चाम असि आंगांगसिंहबु नॉर्वे मचा नत्रगा इंडिया मचानी थीदना ngaksenदुना लागली आंगांगसिंग असि नॉर्वे दगी थादोखरगा करीगी असुक याम्बा सेफम असि नॉर्वे ना मागी आंगांग अनि सिदा थादरिबा मसिगी मरमदी नॉर्वे की पॉलिसी दा आंगांग हाइबसिना इहान हाना मियेंग थम्मी मिसेस चैटर्जी ना करीगी दमक
angangsing adu Mr. Anurakta sinaba yare haina sign tawkhraba matungda magi masani haina amuk karigida maharaklibano mana treaty adu ngangna chatkibra chatkide masidi Norway government bu namthak tawbani Partapna hawgalaga objection tawrai aduga hairai mana case ase maikai amada oina pukhigadawre just aduna mo hairai nangna Norway dagi sida laglibasi lecture piba laglibra nang hariba mayamasi asumba utpa ngamgadra natraga aina nangi chithi asi reject tawrora Ciupekna amu ngakpigani your honor hojik tasengna chumlaba wafamda amu lakcherage aina Anurak Chatterjee bu wahang khara tongnaba kokhotpa pami Ciupekna Anurakta onsinduna hairai CPCR report ki matung ina nangi yumsi angangsingna leibada afaba oidre nangna treaty adu sign tawkhibada yanakibasing adu ngakpa ngamdre madudagi Anurakna piriba CPCR report adu aranbani haina khumai Ciupekna sauna mu hairai hoji angangsing adugi photo adu utsi haibra aduga moina leiriba phibam adusu mayamangsida utsi haibra wafamsi hairubadagidi Anuraktu tumin laikhre Ciupekna makha muktarai nangna khanbada Chatterjee na amu hanna case asi thangalakliba chummi haina khanbra madudagi Anurakna amu mana hairibasing adu loina lali angangsing adu magi manakta chatlu haiba sungya yade ma he ubaga suptu koilaw lawbani aduga mana angangsing aduga unaba yabagi hak leitana aiki yumda namfuda laksillaga angangsing aduga unanaba honakhibani mana aibu Norway government gi mamangda lana uhannaba honabani yengo magi hantaktaki aina hojik oriba phibamse aikhoi aranba karisu tawkhiba leite Anurakna nganglibadu Ciupekna lephalaga makha muktarai nang angangsing asi makha tana senagi gi khallibra maduda Anurakna ai yajare angangsing asigi matangda ima ipa phau court yawnare asumna Ciupekna Anurakpu wahang pahong tawba loirami mathang amuk jasaduna Partappu wafam khara thamnaba hairai Partapna Mr. Anurakna angangsing asi makha tana mana yopa pamdre hairagadi Mrs. Chatterjee na pujakhrasanu aina mamangla su haikrabaduni masigi case asidi irailaina summi natraga lali haiba yaraba case ni hojik Daniel Ciupekna amu Mrs. Chatterjee bu wahang bahang tawnaba witness box ta kokhalami Ciupekna hairai nahaki thagi income kayano aduda Debika na haipher haiba horakpada Ciupekna marak thalaga mu hairai Bardamanda private school manga lay CBSE gi ani amadi ICSE gi ahum school sing asigi chawrakwa fees kayano maduda Debika na lising ani ni haina khumlai adudagi Ciupekna adudi angang ani gi di punna tha amada lising mari tare aduna hariba senpham sin nangna hunba ngamlaroi maramdi nahak thabak tawde aduga nangonda atopa option amaga leiri madudi government school aduda Debika na madudi kaishu thoidokpa leite haina khumlai Ciupekna mu hairai karigumba angangsing asi government school da tharabadi makhoi hayengwai kayam chawba thabak phangani maduda Partapna magi waduda objection tawrai adubu judge na ayaba piramde adugi mahut Debika da hangniba wahangi paukhumsing adu piyu hairami Debika na ai thabak ama soidana fangnaba tawgani aduga aigi isasing adu wa haiba loidringai da Ciupekna marak thatlaga hairai mafam sida angangsinggi kari khudung chaba pibire Norway government na piba khudung chaba duma mafam sida pigani khanbra Debika na mafam sida di makhoi mamagi minungsi phangani hairai madura Ciupekna kaigumba mama laikhidaba tholabadi kamdawni hairai Partapna objection amuk tawrai aduga judge na man hariba wahai adu khara control taw hairai Ciupekna ngakpigani hairaga makha amuk tarai Norway da nangi nachanupa sup asi autism gi test tawba darka tai haibagi wafam su leiri karigumba sup asi autistic oramlabani nangi kari plan lei Chatterjee du kari su khumde Ciupekna makha amuk tarai Norway da khwaidagi phaba facilities amadi institution sing lei aduga akhanaba mathau taba angang singidama school mayam amasu lei aduga nangi plan na karino Mrs. Chatterjee du latla tawraga hujiki oina di plan amata leitri adubu ai moibu yengsinbadi ngamgani haina khumlai madura Ciupekna aidi ngamgani haiba thajade asi hairaga Mrs. Chatterjee bu wahang pawhang tawba loisilli tanjaduda Aniruddha du video call ama lakpadagi magi sakhi su lauge haina Ciupekna hairakpada just tuna ayaba pirami Aniruddha na hairai
Debika se sengna wakan mimana dabani. Pumnamaksi aina tumin laisillibasi mana yamna nungai khiroi khanbagini. Debika na aikhoigi isa sing adu phajana yengsinba ngamloi. Ciupek na amu hairai yo ona Mr. Chatterjee na magi masa sing asi pamdre aduga Mrs. Chatterjee na masa sing asi phajana yengsinba pambaisu amata leitre. Aduna angang sing asi Mrs. Chatterjee gi nakta thamba haibasi tasengna khudong thiningai oigani. Aduna aina angang sing asi Norway da magi ayokpa mama mapa singi manakta amuk thabiraknaba haijeri. Hojik Debika gi kil oiriba Pratap ki wa ngangnaba tanja amu just na pirai. Pratap na hairai Mr. Chatterjee nang haukiba chahi ani gi mamangda nasaki arumba hengkat kibra. Wakhal laitadaba pothapam khangdaba tumba yadaba chaning thangba poktabagi problem laibra. Magi waduda Aniruddha Chatterjee na laiti haina khumlai. Pratap na hariba waduda just aduna hainingniba point du karino hairai. Maduda naina Pratap na Your Honor hariba sintam sing asi wakhal normal oidaba nupi singa laiminaba mapuroiba singda toina thokpa thabangni. Pratap na Aniruddha Chatterjee da amu onsinduna hairai. Nahana Debika bu karamba hospital da layengki. Private hospital natraga government hospital da yengkibra. Maduda Aniruddha Chatterjee na nang karimta gyan tadre hairai. Pratap na makha tarai sir sida sensory test ani gi result leijare. Amana Stavanger da laiba Norway gi public hospital gi result ni. Amana Kolkata da laiba AT Apollo gi ni. Test animakta Debika Chatterjee asi wakhal karisu tawdi haina palle. Adu oiba tara boidi laiba ani siki doctor animak angawbani haina lawgadoribra. Pratap na Aniruddha ram onsilaga hairai. Kamdauna nangna wakhal mimana dabi nupi siga asukui basi kamaina loina raga leirai. Aduga maga kamdauna yum palaga leiminaribano. Aniruddha du upai leitraduna video call adu kakthalami. Maduda Pratap na karemna na hairai. Aniruddha na lairiba mafamse network yamna solaba malene call su tatkre. Magi waduda quarter laiba mising adu noi. Just aduna Daniel da Aniruddha da hanna call tawnaba hono hairakpada try tawri haina khumlai. Tanja adura Pratap na Your Honor yengu masigi miss call list mayamase sahi amaga makhagi matamsida Debika Chatterjee na magi mapuroiba Aniruddha da call tawbada pairakhitabagi list ni. Aduna mangonda call amuk tawraga matam manghanaba sillanu. Asumna nini suba numito loisallaga thangnaba sinda case asigi humni suba numiram ulai. Just aduna Pratap ta atopa saki lairibra hangbada Daniel Ciupek pu wahang kita hangjege hairai. Maduda Daniel na hairai Your Honor aise Norway gi ukil amani adugi sumatakta case asi thengnariba ukil ni aduna ai jaban piba yade. Pratap na amu aina mabu jaban pihangadawri basi maram ahumkhak lei. Ahanba maram achumba puthoknaba case asiga mari leinaba tasengba chumnaba wafam khara aikhoida share tawgadabani. Anisuba maram mahakna Norway gi chanariba niyom kanglon mayam adu khangi aduna hariba sing adusu aikhoida share tawgadabani. Ahumsuba maram mahakna angang sing asida khudong chaba kaya Norway government na pi haribasi mahang masa yauna khudong chaba sing asi phangbra haigadabani. Just aduna mo hairai aikhoina niyongi matung inna chatlabadi Ciupek sing asi mahakna India da lalaga case thengnabasi yadabani. Adubu aina Madhu yahanbani. Aduna Pratap na haribadusu aina ayaba pire. Ciupek na adubu Your Honor just aduna magi wadu marak thatlaga mabu witness box da kakhanaba hairai. Hojik Pratap na Daniel Ciupek ta wahang hangba hurai. Tha tara marigi mamangda nangna angang sing adu amuk halaknabagi Mrs. Chatterjee gi damak case asi thengnaki. Maduda Daniel na hoi hairai. Pratap na makha tarai. Aina hujik tawriba sima mamangda nangna Mrs. Chatterjee gi damak tawki. Maduda Ciupek na hairai. Aina adu tawkhibagi maramdi angang singi yaifanabata tawba haibasi aigi apambani. Pratap na amu aduga nangna tha tara marigi matungda amu Debika gi mayokta amu lepnare. Adubu angang si di chammane hanagi magi macha sing aduni. Daniel na amu hoi angang sing asidi chammane adubu hujikti angang sing adugi yaifanabagi mamidi mama sigi mafamda udre. Maduda Pratap na angang singi yaifaba yaifadabagi wafamdu nakal amada thamkisi. Asi haraga Pratap na amuksu makha tarai. Nangna Mrs. Chatterjee versus Norway gi case ta marayet ki madudi
oidaba padaba namthak kaya ama tawre atopa lamdagi Norway da lakpa miyoising asita target tawre haina su haiki magi wadu marak thalaga Daniel na hujik madugi matang duda kanna thijilli hujik phawgi oinadi wafam dugi saki amata phangdri aduna aroi bagi pahaiduma lokthopina bahaijeri jas aduna mu masi Indian court ni nang wayam na ngangman khre hairai pratana makha muktarai nangi wakhalda ayopi amana apopi dagi hena nungsina tawgani khanbra maduda Ciupek na karigi tawroi apopi khaktana luna tawgani haibagi wakhalon se thadoksi masidi yamna maning hanba wakhalni masigi marai sidi matang safate ai isamak ayopa masani Ciupek haiba ming asi aibu yopirewa ima ipagi sagai dagi phangba mingni aigi ifamda yopa yoktaba khenaba karisu leite hojik pratamna kesida mumai osinsi hairai aduga mana Ciupek ta hairai aina amu hanna hangni ayopa mama mapa duna sup amadi susi luna tawbadu Mrs. Chatterjee na luna tawbadagi heni khanbra Ciupek na masigi paukhom pinaba sapchaba lambi amata leite haina khumlai pratamna amu makha tarai phare adudi angang amada lupa lakh yankhai adu oirabadi sahi amada moi anigi crore ama Debika na magi masadu selgi da mapithokani khanbra Ciupek tu wangang da Debika da nungaitana yengdulan lai adudagi pratamna amu Mr. Singh Debika na selgi da macha sing pithokani khanbra maduda Ciupek na tablapna piroi kaidamungda piroi hana khumlai magi paukhomduda Debika do mabungni nungsina Ciupek ta yengi pratamna amu makha tarai hojik nang pumnamaksu tare adu oiba taradi Debika na treaty adu marol sungkang khangdana sign tawramgadra natraga mapuroibana taw hairaga tawramgadra Ciupek na ai matamduda leite aduna ai karisu khangde adubu Mrs. Chatterjee na paisagi damaktadi sumba karisu tawroi ai khangi pratamna amu nang Debika na Sweden tana chatkhiba Norway ge police khatna khiba case asida Indian government jawhanba mana CWC, CWA, CPCR tawhan khiba asi pumnamaksi karigino nang khangnabra maduda Ciupek na angang singi damangni haina khumlai pratamna amu magi macha ki damaktani magi hek poksaba machabu amuk magi nakta thamnaba ki damakta tawkhibani mama khudima mahausadagi hauna tongan ba lamsat ama yaujai maduna macha singa tana thanaba yadana punsilibani magi waduda Ciupek na mama khara khaktani haina khumai pratamna amu phare adudi Debika gi mafamdagi magi macha sing adu lokhiba matamda magi kari reaction uki magi reaction adu sasinabra natraga taseng bra maduda Ciupek na sasinaba natte taseng bani haina khumlai maduda pratamna hojikti makha taba wahang leitre haina hairai hojik just aduna amu Debika da kari hainingba lei haina hairai Debika na hogatuna hairai Norway na aibu tongan ba ming mayam ama pibiki angau bini amuk hai wakal laita da bini amuk hai phatabi mamani amuk hai aduga sigi mathakta amu Debika na tawbagai di loina lali aduga atopa sing aduna tawbana loina chummi haibi sir ai tasengna achumbana karino aranmana karino khangde pelingai dagi ai achumbada tawnabadi honabani aigi babana lairik phajana tamu haibadagi ai science ta graduate loisille adudagi imana ai luhonglo haibadagi amuk luhongle aigi nupa Aniruddha na Norway da lairusi haibadasu maduna chumbani khallaga ai maduda chatkibani Norway government na angang sing asi ayoko mama mapagi yumda legadabani amu hai adusu aidi achumbani adum khanki adubu ai no mata di khallude moina chumi haibagai tawraga karidagi soikribano haibasi adubu ai handakti makhoina chumi haibagai du amata tawraroi ai isana chumi khanbadu khak tawragani ai afaba mama amara phataba mama amara haiba ai tasengna khangjade adubu ai mama amani sir aduga isa anigidama aina lanthengna haibasina aigidi achumbani haina khanjare sigi court sida oiba yai mathangi court amada oiba yai ai achumba gidamaktadi malemgi oiningba mafam amada oishanu ai lanthengna ba lepoi masi mama ama oibagi tawdaba yadraba achumba khongthang amani sir aigi isa sup amadi susidi aiga laiminaba khaktada makhoi nungaigani haibasi aina tasengna khangi aina pamjabadi aigi isa singna nungaina leibaduni ai atopa karisu pamdre aina haigadaba sina loijare sir atopa hainingai karisu leijadre aigi isa sing adubu ifamda sinabiu sir ai makhoigi masak udaba yamna kuire
Hojik just aduna magi aroiba warep lauthoktringaida angang anidu magi chamber da unaba pami hairai. Adudagi angang anidu just aduga magi chamber da Ciupek Anurak Pratap amadi Debika su yauna unarami. Just aduna suci du pamge haina khut tingthoi adubu suci du Debika gi manakta oina changkhre. Just aduna amuk supta acha athak pijai adubu masu amuk Debika gi manakta changkhre. Tawriba mawong duda mayam du mabungning nungsi. Ciupek su mabungning nungsi na yengni. Just adusu mama machagi matau duda nungsi na yengli. Aduga magi khonjel na background da hairai. Laiba ani sigi marakta lairiba ase mayanggo manadaba case ni. Masigi case asidi awaba amadi minungsi animag yengba ama darka tai. Maramdi pikliba macha anisi mamadagi khaidoktuna thambibani. Debika na tungda kari oirakani fau khandana mana ain phawba thugaikibani. Hojik court room da mu ulai just aduna hairai. Angangsing asi mamaga leiba haibasina kodongthiba kayadagi ngakthokadoribani. Angangsingda mamagi minungsi haibasina khwaidagi maruni. Mama amana machagi-damak leibak amaga mayoknaba haibasi India ki oinadi ahanbani. Aikhoina leibak sida angang amana maromdom lepa ngamnabagi-damak phangangadaba khudongchabasing adusu loina lei. Hariba mayam asi video call da Anurakna mayamba Aniruddha da yenghalami. Just aduna mu makha tarai nangi leibak haibasina nangi yumni. Aduga yum haibasiga manaba mafam amata leite. Imagi minungsi haibasidagi ahenba karamba minungsi ama muk leiribage. Angang animak magi makura Anurak Chatterjee dagi lauraga Debika Chatterjee da sinanaba hairi. Wahaidu tabada Debika haraubana pankai laikidre. Somda nakal amada video call da Anurakna mayambada angang adu laukitore haibada Aniruddha na hairai. Ai kaidau haibano aina imaga babaga yengsilani aduga nangchu nangi oiba lambi amada leiro. Magi waduda Anurakna hairai ai siki ama phau handorakloi. Asi haraga sauna hawatuna courtroom adudagi thokre. Daniel Ciupek su Debika da nokfet tawna yenglaga congratulation hairai. Debika su nokfet tawna makhut adu lonarai. Ciupek ukil sing adu bukhu songnaraga courtroom adudagi thokre. Mathangi sinda Debika adu macha sing harauna puna leiminaba phangjabadu ulai. Asuna film asi matang aswaida loisille.